Haujik Pangba Maru E Pausin Yam update of the gay, Zeriba Mongbunda Akanba Mawongda Kuki militant in Houkhre Haojik2 Miampun Makataba update Miaminase Amarom the social media site where Facebook the Robin Mangang Kurapam Fundor Puapam Krana Awang Makai the Busalava Shekmaigi Shekmaidi Mipung Kudingna Kangbi Ramgani Khali Shekmai Wihek Yoruba Kong Weresu Gari Weresu Kudak the Campiro Aduga Engona contact of Biro I showed the Mipung Kuding Guide of the gate Hana Kangla Tong Bisalure Shekmai Salure Haiduna Haujik Light Hopigano Yam Lurabani Police the Hyber Noitras Engon the direct Hibiro Hiram Dana Shekmai Sugan Hendok Pikino phone numbers P 811-899-4117 Manipur top channel ki maikei gi maru ebi I pausing myam na thamjagi ahan bada Wangsing Turel the Iraq na badagi laikidraba ningthaujam henthoi gi imungda LMG na mateng pangkhre Light minded group LMG Manipuna awa ana tarab imung kya da leptana mating panglakpi saruk ama oina haukiba September gi sachet taraga mapana Wangsing Turel gi lamding gi mapam amada irujabada Iraq na badagi laikidrabi ningthaujam henthoi LI sawbagi imung manungda asa thaksing tengbang duna imung asigi awa bada saruk yakre Ising the Iraq Nabigi Taudo do Nupi Masa Maripun Iruzamina with the Nupi Masa Ani Iraq Naki. Iraq Nabadu the Kangaboki and the Gimanung Sanba, Lamding Elangbom Laikai Digi, Class 5 Kakatam Livi, Ning Tausam Hentoi, Eli Sawa, Apokpa Ning Tausam, Sunil Gihaksang, Torel Manung Digi Asibaksang in a funky. Aduga Nupi Masa Mana District Hospital Taupal Pukatuna Mark Punsikanki. Asiguma Tamoi Shokpa Taudo Wasigi Pau, social media at Hinavadigi. LMG Manipur gi maikei di ngasi henthoi gi lan thoram gi damak sana thanaba polam yauna lupa lising hum mateng pangki loina henthoi gi thawai na mapu gi laikol ingna sikna lairuna ba minute ama tumina laiduna awaba sa phongdoki henthoi gi apoko sunil na LMG gi maikei di minungsi gi mateng pangpirak pamati awaba saruk yarak pa gi damak apian ba pokladuna LMG Manipur gi thawmi sing bu thagat pa sa phongdolaki Ngasigi tengbang kongsada du group asigi vice president Zibalata Singthamna Lusinki kongsada du da secretary Houkhre Haojik2 treasurer Kunjeshwar Mangsatabam assistant secretary Surendra Ningombam executive member Bila Salama Madi Sobita Maibam Joy Kumar Thoksam Madi Boynaw Maibam Singba Maru eba member Kyasu Saryaki Tengbang kongsada du mari leidana secretary Houkhre Haojik2 na phongdokibada lamdam asida sahi nauriba nupi masa amadi nupa masa amadi nupi masa kya Iraq na duna punsimang gi pautari basi kokhan gi hairabadi angang sing school suti numita swimming pool da satuna iroiba tamba mathoktai maram asuna mama mapa oiba singna su masa singbu iroiba hayanbe gi thaudang rofam thui iroiba haibai bisi Iraq na gi thaudok thi kanna bi amata ngairaba pambai amani haikena su pausta makhata na phongdorakli Atop Paumana. A what pang the artist ama hapsinduna artist Kiagi Puning Wakal Hantale, Tangzam Sunita Manipulenga ki commerce and industry ni state award Pidun Ikaikon Nabul Kraba artist Amabu Natairamlaga DC Handcraft Puram Part ki director Yaunamioi Karaga state award pangdaba artist ama hapsinduna training pihalamba Shina Kutsa Hairaba artist Kiagi Puning Wakal Hantale Mari Lainabasina Yangsin Biu Haina MS Suson Industry ki proprietor Tangzam Sunita na phongdorakli Ngasi Manipur Press Cup ki Tangzing Hall pangtho ki ba paw mipmama da Sunita na makataraduna DC Handcraft Puram Part ki makhad iril bungda hiba Funal Maring Kulda Dry Flower ki training program ama July 19 gi hauduna thani goiba training program ama sataki Taseng nasi gumba training program asigi trainer asi national natragan state award phangdaba miyoi singna oibi adi haibele asiguma lairiba kyas na thairamduna state award amata su phangdriba santibala sapam hairiba miyoi si training program adugi trainer oina DC Handicraft Forum Part ki director na manaduna hapsinki masigi damuk director masa unaduna wari sanaki balere aduma pu training adu makhatana adumak sathatuna ngarang September 13 tu lusinkhre Lamdam asida lairiba award kayabu na thaiduna asigumba corruption tawduna miyamgi hakmat pagi thabak tawribasing asi mari lenabasing na kupni yengsinduna state amadi national award kayada lairiba khudong sabasing ko honanaba mari lenabasing gi pungning singsilakli atopa paawmana sakliba mai hana kannanaba honakadabani Manipur thukliba irang asigi waroisin puraknaba honabagi mahut irangi waroisin puraknaba thaurang sing lokhatli haiduna
manung len ma mawong gi thawang sa thaduna leiriba makai waroisin purakpa ngamloi mapa lebak Myanmar rom dagi logi wangwada ngamkai lana sangsilakliba lan suklai matik sana paiba sin kuki zau narako theory singna makhoi gi waiba separate administration na semnabagi damak landa aduna state force sing amadi misa miyam gi mathakta mihat mipun yum kai mai thabagi kham thengba terrorism gi thabak sing sathariba criminal sing gi mathakta logi waiba thabak amata lokhat patawdana wathok asigi woroisin purakna bohonari honari haiduna landarakliba singbu free thaduna thamliba si nakal namagi miyeng ni lawi illegal immigrant migrant sin kuki zau singna leba asigi mathakta landa aduna manipur gi apunba saktam thugaina bo honari basi india lenga ki lona ayaba pibugum tawri basi malem gi lona yadaba mani mapa leba ki theory singna leba asigi mathakta war crime sathaduna leba ki apunba saktam thugaina bo hona ba basi malem gi lona ayaba pidi terrorism gi mayokta lebak punamang na lepi adubo india gi lengak lona illegal migrant sin kuki zau narco terrorist na india gi ngamkhai oiriba manipur state landara khiba tha taraga taruk faraklaba fawda military operations thabagi mahot waroisin puraknaba union home minister amit shah na road map semle haiduna khongrai niktuna letokpi road map adudi irang gi haurakpam oiriba indo myanmar gi ngamkhai sambal khaba mite amasung kuki singi wari sanaba infiltration thingnaba maru oiba mafam singda crpf thamba fmr san handuna myanmar gi miyoi singna manipur sanglakpada visa yaudravadi yadabasini leibak thugaina landarak misi mina mahau langpok thoktuna igi laukhong sienduna mikap mirau kolna thallaba fawda irangi waroisin purana bo honari haibasi lautuna ba manba madi manung len bagi thawong singasi kayang kuina sathaki gedoribage waroisin purana bagi arep matam laukthokpa ngamdabagi maramna karigino leibak ki mathata landarak liba theory singa wari sanaraga waroisin purana bo honari basigi nunggi aron agenda kari leibino kuki singi lala sigi marumda india government ki karamba thorang policy leibagi haibena sing wohang sing leirakli basigi pakum india lenga na piba mathaktai masigi pakum piba matamda yonglei meirei naiba madi miramdagi sanglakpa terrorist singi aningba apamada pakum piba tarabadi madugi apapa phal phangani thasati india government apunbagi saktam hena session hanana landarakli bisingi mapamda marup oina lawbagi mahut yeknabu oina miyeng thamduna matik saba pakum piba sumi illegal immigrant migrants in khunda laita hanba madi sanglakpa matamda mathau taba se sang yaubra haibadu sek tawba madi ngamkhai gi asetpa sambal khabagi thabak sing lokpa mathau tai tawu illegal migrants in kuki narco terrorists na logi wangwada ngamkhai lana sangsilaktuna landarakli basing hana thengnaduna takthokina bo honabagi mahot ahan akon khangdana langi waroisin puraknabani haiduna ngamkhai gi sambal khaba infiltration thingnaba crpf thamba fmr san handuna myanmar gi miyoi sing manipur sanglakpada visa yaudravadi yadabagi thorang sing lokhatpagi wapham si ahan akon khangdaba madi kokta hakacharaga nangal da khotpagi thawongi thawong asina lalgi maisang nangliba maribaki apun saktam ngagribi yellow mi mitei singi kari su khandaba madi namthaki langda thuna na bu khotnabani haina lawbuda aran bo oire india government lebaki saktam ngak sen bamadi sakhotpagi maikei gi khumang saksinana bo laukhatliba thabak thorang singda leba asigi aroiba ngamkhai woiribi state manipur kanthokpa natragana laina lawbigi thawong sathaba leirabadi madu makhata na tawdaba sumi sinthong khangna pekhatpa thabak thoram khumang saksili tawgadaba tawroidaba madi ahan akon khangdrabadi khudimak mai pakpa ngamlo heba kangla paw editorial ahan special content moina mayamna thamjari atopa paw mana hathras wathok school gi yefunaba class 2 gi mahairoi bali tawkhre senaba principal amasum atopa manga fari Uttar Pradesh ki Hathras district leiba DL public school amagi class 2 tamliba masagi sei taraga matai khakta ngairiba mahiroi kretak school adugi mayai fanaba masum hena sakhotnanaba black magic oigani haina singnaba thawdo amada bali tokre thawdo odur senab school adugi principal yauna miyoi manga fari hari police taki phangba pawgi matungni school adugi mapu jasodan singasi tantric oiba thabak thoram sing yamna kana thajaba miyoi mani mang school adu hena phaba madi sakhotna ba loinana ma ki imung manung adu hena phana bhona bada mahiroi ama bali tauna ba ma ki masanupa school adu gi director Dinesh Bagyel da haikhipin hari
ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯒ ꯍꯨꯝꯗꯣꯏꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯁ꯭ꯇꯥꯐ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯃꯄꯥ ꯃꯆꯥꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯍꯣꯁꯇꯦꯜꯗꯒꯤ ꯃꯍꯩꯔꯣꯏ ꯑꯗꯨ ꯐꯥꯔꯕ ꯃꯇꯨꯡ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯕꯥꯂꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯍꯩꯔꯣꯏ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯀꯞꯂꯛꯄꯗꯒꯤ ꯃꯈꯣꯏꯅ ꯃꯍꯩꯔꯣꯏ ꯑꯗꯨ ꯃꯧꯈ꯭ꯔꯤ ꯃꯦꯠꯂꯒ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯊ꯭ꯔꯥꯁꯀꯤ ꯑꯦꯗꯤꯁꯅꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯑꯁꯣꯛ ꯀꯨꯃꯥꯔꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯗꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯩꯔꯣꯏ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗ ꯃꯍꯥꯛ ꯃꯁꯥ ꯉꯝꯂꯛꯇꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ ꯍꯥꯏꯗꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯥꯔ ꯑꯗꯨ ꯈꯥꯝꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯉꯥꯡ ꯑꯗꯨ ꯀꯥꯔ ꯃꯅꯨꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤꯕꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯗꯨꯅ ꯃꯈꯥ ꯇꯥꯈꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯄꯨ ꯖꯁꯣꯗꯟ ꯁꯤꯡꯍ ꯗꯥꯏꯔꯦꯛꯇꯔ ꯗꯤꯅꯦꯁ ꯕꯥꯒꯦꯜ ꯄ꯭ꯔꯤꯟꯁꯤꯄꯜ ꯂꯛꯁꯃꯟ ꯁꯤꯡ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯑꯣꯖꯥ ꯑꯅꯤ ꯔꯥꯝ ꯄ꯭ꯔꯀꯥꯁ ꯁꯣꯂꯟꯀꯤ ꯑꯃꯗꯤ ꯕꯤꯔꯕꯜ ꯁꯤꯡꯍ ꯐꯥꯔꯦ ꯍꯥꯏꯗꯤ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯄꯣꯁꯠ ꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡ ꯑꯗꯨ ꯃꯧꯈ꯭ꯔꯤ ꯃꯦꯠꯂꯒ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯤ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯒꯤ ꯁꯔꯨ ꯑꯗꯨꯁꯨ ꯇꯦꯛꯇꯨꯅ ꯂꯩꯔꯝꯈꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯀꯣꯛ ꯅꯥꯀꯜ ꯑꯃꯒꯤ ꯁꯝ ꯄꯨꯝꯅꯃꯛ ꯕꯥꯂꯤ ꯇꯧꯕꯒꯤ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯛꯊꯣꯛꯇꯨꯅ ꯂꯩꯔꯝꯈꯤ ꯁ꯭ꯀꯨꯜꯒꯤ ꯃꯄꯨ ꯑꯗꯨ ꯃꯇꯝ ꯀꯌꯥꯗꯒꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯇ ꯊꯥꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯥꯟꯅꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ ꯊꯥꯗ ꯀꯦꯁ ꯑꯃ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ